Mathangi nongalakpadani laina mikap thoraklaga uirum phone do marai ngarang rishi na mayum yoranga hairakki haikibadusu kaisu hairakide numidang phana thengla phawdingai sarambani adubu tumthakibasu khangaudre mo nakanna thamliba phone do leiba thengnadabada laina mamit khangsingsingli phokhagoduna koithi thikre leitre kaadu masinba thongna thire phangdrabada thonglaga thong hangdokke tawbada hanana hangla leirami thongduso ningsing mangamdre ngarang tumbada thonglo lamdabra haina nga wakal toraga makhada kumtharai mama ba kowi kitchen da mochaga breakfast semduna leirami ma kaidore ai phone leiramdiye mama di khangsaba nate hey thampham ka boirini karino phajanam te yengu mon maya thalambane ba leite mi aigi room gi thongso hanglamme Teleba kitchen da fatjangi ngangari do taraduna aina lawe laina mabung do hang amaga loina na yengi hey nasan gi phone du di nang di kai gi lori ba phone pai be ari ma laina mabung da wangang bangamje kari maram gi phone loksili bano haiba phau hang ba phau ngamje nati adu bu kari gi no haiba ima ya de haiba mi du ga hanjan jin pau phau nari do phau na da na ba mayum han gre dai amu hana pau phau na ba yari Tuya tuma wangnaba na thaudagi hena atopa wathi wari amta tawbasu yaroi mapan su thokpa yaroi school su aina thingani band na chatpa yaroi tuition su yumdo aza kauni hanjan pau phauna ganu haiba natro kayam pamuragi minai masado nang napunsi do kaplaga leiba yam pamraba nungsi nungonda lupinge na sagi career digide nang kaisu khandina ha tuya loibada sida su thamoi leina ki na mabung da haijare thamucha atumai tongno phone du de bibiyo ai sangang mo chana tene apang sirakana simdu saina thode kramni amu haibada yakidaba natrona mayum han gi sanona aina nahan khaitumin leibani akoina kai suhaida basida nangna di ngangdre saidre na pangtau toba aina ngasi haiside hel aba nang kya nungai re machan buta thi chaibiram laga teleiba phingna thokre leina mama gi manang changsilaga kappi mama tamo chan thai se kaino ba yaroi ma ngarang yum han gi bani kem ta so hairam de ba kem ta so haina de ma na la loram bani ma phone sem ta lobi hoba mama da sukari haigani khangdre machanu pa da fan hairasu oiraroi haiba khangi adubu machanu pibu kaptana ba themjinbi kapkanu se aduni hena nabung se saurani tamu sauda haigi ima mama ma di masagi matau yeng mangamdabana Fanayam na imungi mine yaning de hairabaso ngasi phawba rishiga loini haiba khanglabaso thina chaidri ngangdri yaning de tawganu haiba wahi ama phaw haidri mama oibi amatana masabo khaidonungda phattaba misakta thajaning ba hongnade adubu lairarasu rishibo leinana masak munna khangba thamoi se na nungsijabada mama ma su mayek singna khangi fattaba thaba ingkhang suningdaba minate haibasu khangi Machan aduk nungsijaba sibo haina tumina leithopani wangangda thabakki di araibani mading mupangge hairadi leinagi imungna mabung amadi mapagi wakhalda madugi wakhaldi leite risigi mapokto lairina poglakpani aikhoidi ina khunbani maga onsinnaba yade haiba koksida adum leikrabani wakhal thenma wakhal pikpa khanthadaba haiduni mapa mapu haktaktagi ningthobam sel paiduna laklabana awaba masak khangdaba mi ama hektada minungsi utpa hairaktre asau macha khaidoklaga minungsi utpani makhoidi somda rishi leina kaidokrabrano haina khanmada masadu leifam ama khangdre yum yori haiduna su leita jatre ngarang hek yobaga message thaudabagi saukrabra khalli saupam di thoktabani nimidang tumamdai da call su tawje message su thai adubu leina dagi wahi amatta hairakidabani ngasina call chatkidre message thabasu deliver tawkidre rishi masai saugatli ayuk sak to ulaga pathabu oina haris da call tori hello udabasi ngawbro lengam dabraba kamdawe bye ma paum ta founda mangamdre ngarang di call tawbadi kaidoba yawge haris ingangna kaino asengbro ngarang aina message thabado
Numidang athengbada yum hek yoga thadre marang tawbada nungdang su message si chatli halakte call su tawbani ngarang di chatli pairakte ngasi di try tawrabo tawri ngasi di chatre message su call su amata bye magi se ibu sanaribra asngai koda ai fazana hangakige ngarang da du fazana unara chatli dubo thamo ngagle tawrki Haris adu hairam laga call khakre Kudak ta loisilaga thoglei sumangda gari chamlaga leiramba mapana hanglei Kadaidano Namong nupi hoida Namana saksanaba napa kaurusu hairakpadi tasinadene Natuna tamo kaina marai kola kauradi mathun thangalaga chenri tawine ko Haris magi bike to start tawranga hairei Sine hayeng wa aina pina luna tawbiba nupa waraktuise Husband material kaido sini paba aini Chalo yeningde laik lai su pagi di leite exam na hayang hangsit tangai ra kansida Rishi gi thabak nei aina chatoise karino pangang dangangi Rishi gi ni hairdi sauram badu swai mangki tawram di thabak ta hundok lamaga Haris ka manak changlei Isa Rishi ke dore haibano tarak muksana imungi masana pim koijabado pau phaunadre kaino ma soi tawramani moi sajaw mayam duna adugi I pawam ta anawba khara lawruge tawba Amado aada leiba yadre Nungsi khidreda madugi imungdo Isari sina pamjaba nungsi jabadu ubada aina kaisu haidabani koidrasu to o haiba ngamdabani ko ai sel kayam yam paibano ba moina ingondagi hena paibro Baba atai kem khalunu rishina nairakpa aduni aina khalise kamaina hensige dudi pabungna khara kok thadaro naina bona baduna rishiga aiga gidai ai chale naidaba sukya yadabani Haris sunglass tuma upsilaga thawkre mapado mathanda khalawi chummi isana haiba naihandaba yadabani lairik makha tamtharaga exam asoba thaw haibasu yadrabanina business lomda ilhangrage kanade ai isari sigi manakta thuna chataba yade somda Haris Alvina puranga leinagi yumda lai Kaygino of phone thamlibado haiba khangdokna balak libani Yumdagi khara laptakna Haris gari khamduna lehoraga Alvina manung changi Sumangda mocha lei makhong somduna lerammi Kamcha leina leitro Masa mamai lei thoktuna yenglei Mama nabi oirambadada isam samna adum makhumai Leibani kari leire Kamcha ngarangdagi pau phaungnaba ngamdaba kaidorage ne hange tawbani Wari sanabadu taduna imungdagi teleiba tholaklaga Kaino Alvina kiru yenglaga khumi Tamucha leina hangbani Leite imai mapam jakhi kai leire Alvina machana haifet yengi aduga mu hairei Magi phone op leibadunda kaidorage na hangba lakpani narabrana Nade ma phone paidre Paisu paihalaroi aduga yumdasu leiraroi ma School budi lagani Toina la anu noisu exam ya natro nayumda kan honaro Isaw na hairakpada makha taba tanduna Alvina kaishu hairamdre chatluki gi haiba wai sikha hairamlaga thorakle yumdadagi Pawdumak Haris na Rishi da hairammi Laina da lana lawbadi ngamde adubu Rishi mathwai nungaitre Haris na Bai Laina do moina fazana fazilaso aina thazai nangbu kaishu mirairoi Nangna wari dugum ichan hena waramgani Rishi wakhan khanba yaba khalle tumin leisinba yaba leisinuraga tapna hairei lapthoklage lapna thamkhrage Laina Rishiga pau phaunanaba pambe lambe pumnamak thingsinbikre laire punba yarui haina hanthaba meeting amadi wakhalna Matam pumnamakta Laina butel haibana question sanabani Chawsen sanarambaduso Rishi ni hek mayum satkibadagi krak laksankre Simdusu manghanbikre Rishi khakta natana Alvina phawa pau phauna halamde Kapi numit khudingi Pirang madi sinthadaba numit yaudre Ahing khudingni heli pukni nungsibaso Pau phauna hande haidunaso kakthokpadi ngamba nate Hina dum ningsing aduna awaba hablari wakhalda Wakhal warabadi haksang suwai chaning thakningde
ꯊꯕꯛ ꯑꯃꯠꯇ ꯍꯩꯅꯤꯡꯗꯦ ꯇꯧꯅꯤꯡꯗꯦ ꯃꯕꯨꯡ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯃꯃꯥꯡꯗꯗꯤ ꯑꯋꯥꯕꯗꯣ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯖꯩ ꯃꯕꯨꯡ ꯑꯇꯣꯝꯕ ꯇꯦꯜꯍꯩꯕꯕꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯈ꯭ꯔꯦ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯀꯧꯕ ꯉꯥꯡꯕ ꯄꯥꯛꯅ ꯇꯧꯗꯕꯒ ꯍꯟꯗꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯔꯤꯁꯤꯒ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯥꯎ ꯐꯥꯎꯅꯅꯕ ꯂꯩꯅꯥ ꯀꯌꯥꯔꯛ ꯍꯣꯠꯅꯈ꯭ꯔꯦ ꯔꯤꯁꯤꯁꯨ ꯌꯥꯎꯅ ꯂꯣꯠꯈ꯭ꯔꯕꯗ ꯍꯣꯠꯅꯖꯃꯟ ꯃꯥꯡꯂꯒ ꯇꯣꯛꯈ꯭ꯔꯦ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯦ ꯐꯪꯅꯕ꯭ꯔꯥ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯅꯪꯒ ꯊꯦꯡꯅꯔꯨꯕ ꯎꯕ ꯐꯪꯗ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤꯕꯅ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯛꯖꯥꯝ ꯐꯥꯎꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯂꯩꯅ ꯁ꯭ꯀꯨꯜ ꯀꯥꯗꯣꯔꯦ 12ꯁꯤ ꯁꯦꯁꯟ ꯍꯧꯔꯅꯤ ꯈꯟꯕꯗ ꯍꯔꯥꯎꯖꯩ ꯑꯜꯕꯤꯅꯥꯒ ꯊꯦꯡꯅꯔꯗꯤ ꯃꯥꯒꯤ ꯑꯋꯥꯕꯁꯦ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯀꯣꯛꯂꯅꯤ ꯈꯟꯅ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯅꯣꯡꯃ ꯅꯤꯅꯤ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ ꯃꯇꯝ ꯂꯦꯟꯗꯨꯅ ꯂꯩꯕ ꯃꯇꯝꯗꯨꯅꯤ ꯂꯩꯅꯥ ꯃꯥꯒꯤ ꯀꯥꯒꯤ ꯕꯦꯜꯀꯅꯤꯗ ꯊꯣꯔꯛꯂꯒ ꯇꯨꯃꯤꯟ ꯑꯍꯥꯡꯕ ꯑꯇꯤꯌꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯡꯁꯤꯡꯂꯛꯏ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯇꯣꯏꯅ ꯇꯠꯇꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯃ ꯊꯃꯣꯏ ꯆꯦꯠꯄꯤ ꯑꯣꯏꯔꯛꯎ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯌꯦꯛꯅꯕꯅ ꯐꯅꯌꯥꯝ ꯃꯥꯍꯟꯅꯕ ꯁꯤꯜꯂꯕꯁꯨ ꯂꯥꯞꯊꯣꯛꯅꯕ ꯇꯧꯔꯕꯁꯨ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯂꯣꯏ ꯐꯅ ꯆꯦꯜꯂꯁꯨ ꯐꯅ ꯂꯣꯠꯂꯁꯨ ꯑꯃꯥꯡꯕ ꯂꯩꯔꯣꯏ ꯄꯟꯊꯨꯡ ꯌꯧꯅꯕ ꯂꯝꯕꯤ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯅꯪꯇꯅ ꯊꯃꯣꯏ ꯆꯦꯠꯄꯤ ꯑꯣꯏꯔꯛꯎ ꯈꯣꯡꯐꯝ ꯂꯦꯡꯗꯕꯤ ꯑꯣꯏꯗꯨꯅ ꯂꯩꯌꯨ ꯀꯨꯏꯔꯦ ꯇꯁꯦꯡꯕ ꯈꯣꯟꯖꯦꯜꯗꯨꯗꯤ ꯇꯥꯈꯤꯗꯕ ꯅꯤꯡꯁꯤꯡꯂꯨꯕꯗ ꯀꯞꯇꯕ ꯉꯝꯂꯣꯏ ꯅꯤꯡꯁꯤꯡꯂꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯤꯡꯁꯤꯡꯂꯒꯅ ꯑꯋꯥꯕ ꯆꯩꯅꯥꯅꯤ ꯊꯃꯣꯏꯗ ꯄꯤꯔꯤꯕ ꯑꯁꯨꯝꯅ ꯇꯨꯃꯤꯟ ꯐꯝꯂꯝꯕꯗꯩ ꯃꯄꯥꯟꯗ ꯃꯤ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯗꯨꯅ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯤ ꯃꯈꯥꯗ ꯁꯤꯕ꯭ꯔꯥꯖꯀ ꯒꯧꯇꯝꯒ ꯁꯨꯃꯥꯡ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯜꯂꯛꯄꯁꯨ ꯃꯥꯜꯂꯤ ꯃꯈꯥꯗ ꯐꯝꯍꯧꯕ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯂꯩꯅꯥ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯆꯦꯟꯊꯈ꯭ꯔꯦ ꯃꯌꯥꯏ ꯀꯥꯗ ꯃꯄꯥꯒ ꯐꯝꯂ ꯂꯩꯔꯝꯃꯤ ꯏꯆꯥ ꯊꯣꯏꯕꯤ ꯁꯤꯕ꯭ꯔꯥꯖ ꯂꯥꯛꯏꯅꯦ ꯃꯃꯥꯗꯣ ꯆꯥꯅꯕ ꯑꯝꯇ ꯁꯦꯝꯍꯜꯂꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯅꯥ ꯃꯀꯣꯛ ꯅꯣꯝꯂꯝꯂꯒ ꯀꯤꯆꯟꯗ ꯆꯪꯈ꯭ꯔꯦ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯏ ꯃꯃꯥ ꯀꯅꯥꯅꯣ ꯂꯥꯛꯏꯕꯣ ꯁꯤꯕ꯭ꯔꯥꯖ ꯍꯥꯏꯔꯤꯔꯣ ꯍꯩ ꯃꯍꯤꯔ ꯀꯩꯅꯣꯝ ꯁꯦꯝꯃꯣ ꯍꯩ ꯃꯍꯤꯁꯦ ꯑꯃ ꯂꯧꯊꯣꯛꯂꯒ ꯍꯩꯔꯒ ꯄꯤꯔꯨꯁꯣ ꯑꯃꯨꯛꯇ ꯄꯤꯔꯨ ꯅꯪ ꯃꯃꯥ ꯀꯤꯆꯟꯁꯦ ꯑꯃꯨꯛꯇ ꯇꯩꯊꯣꯛꯄ ꯂꯣꯏꯁꯤꯟꯈꯤꯒꯦ ꯀꯥꯝꯆꯥꯗꯣ ꯄꯥꯕꯨꯡꯅ ꯀꯩꯊꯦꯜ ꯆꯠꯍꯟꯈꯤꯕꯅꯤ ꯃꯥ ꯍꯜꯂꯛꯂꯒꯅꯦ ꯋꯥꯔꯅꯤ ꯏꯃꯥ ꯂꯣꯏꯁꯤꯟꯕꯤꯔꯒꯦ ꯃꯃꯥꯅ ꯍꯥꯏꯔꯤꯗꯨ ꯇꯥꯅ ꯇꯥꯅ ꯍꯩ ꯃꯍꯤ ꯒ꯭ꯂꯥꯁ 3 ꯁꯦꯝꯃꯤ ꯋꯥꯈꯜꯗꯅ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯌꯥꯝꯅ ꯄꯨꯟꯅ ꯈꯜꯂꯤ ꯃꯀꯣꯛ ꯃꯆꯥꯗꯨꯗ ꯍꯩ ꯃꯍꯤꯗꯨ ꯄꯨꯊꯣꯔꯛꯂꯒ ꯊꯣꯔꯛꯂꯦ ꯃꯄꯥꯗꯤ ꯂꯩꯔꯝꯗꯦ ꯒꯧꯇꯝꯒ ꯁꯤꯕ꯭ꯔꯥꯖꯀ ꯈꯛꯇ ꯂꯩꯔꯝꯃꯤ ꯍꯥꯟꯅ ꯀꯧꯅ ꯉꯥꯡꯅꯕꯗ ꯏꯀꯣꯏ ꯀꯣꯏꯅꯈꯤꯕꯒꯤ ꯑꯅꯤꯃꯛ ꯄꯥꯛ ꯍꯦꯛ ꯀꯧꯅꯕ ꯉꯝꯗꯦ ꯃꯔꯛ ꯑꯃꯗꯤ ꯁꯤꯕ꯭ꯔꯥꯖꯁꯨ ꯌꯥꯝꯅ ꯐꯠꯇꯕ ꯍꯩꯅꯗꯕ ꯅꯦꯆꯔ ꯎꯠꯂꯝꯕꯅꯤ ꯃꯥꯒꯤ ꯅꯨꯡꯗ ꯂꯣꯠꯂꯒ ꯊꯝꯂꯤꯕ ꯑꯔꯣꯟꯕ ꯃꯁꯛꯇꯣ ꯎꯠꯊꯣꯛꯄ ꯍꯧꯔꯝꯂꯕꯅꯤ ꯑꯗꯨꯕꯨ ꯔꯤꯁꯤꯗ ꯍꯦꯟꯖꯤꯟꯕ ꯉꯝꯗꯕꯒꯤ ꯇꯨꯃꯤꯟ ꯂꯩꯈꯤꯕꯅꯤ ꯍꯧꯖꯤꯛꯅ ꯊꯥꯏꯅꯒꯤ ꯇꯞꯆꯕ ꯁꯤꯕ꯭ꯔꯥꯖꯇꯨꯅꯤ ꯋꯥ ꯂꯥ ꯉꯥꯡꯈꯤꯗ꯭ꯔꯕꯅꯤ ꯂꯩꯅꯥꯗ ꯀꯧꯕꯐꯥꯎ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯀꯧꯔꯛꯇꯦ ꯃꯔꯛꯇꯗꯤ ꯂꯥꯛꯏ ꯃꯄꯥꯒ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯕ ꯅꯣꯡꯂꯦꯟꯒ ꯉꯁꯤꯗꯤ ꯂꯩꯅꯥꯅ ꯍꯥꯟꯅ ꯀꯧꯔꯛꯏ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯁꯤꯕ꯭ꯔꯥꯖ ꯍꯩ ꯃꯍꯤ ꯊꯛꯑꯣ ꯒ꯭ꯂꯥꯁ ꯑꯃꯃꯝ ꯄꯤꯔꯛꯏ ꯒꯧꯇꯝꯒ ꯁꯤꯕ꯭ꯔꯥꯖꯀꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯅꯤ ꯂꯩꯅꯥꯗ ꯎꯔꯤꯕꯁꯦ ꯃꯥꯏꯊꯣꯡꯗꯨꯁꯨ ꯏꯃꯛ ꯃꯛꯁꯤꯜꯂꯤ ꯍꯥꯟꯅꯒꯨꯝ ꯃꯉꯣꯟꯇ ꯅꯣꯛꯄ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯞꯂꯒꯗ ꯂꯩꯕꯗꯣ ꯑꯣꯏꯗ꯭ꯔꯦ ꯅꯨꯄꯥ ꯑꯅꯤꯃꯛ ꯈꯪꯉꯤ ꯔꯤꯁꯤꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯕꯒꯤ ꯂꯩꯅꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯣꯡꯕꯅꯤ ꯍꯥꯏꯕ ꯁꯤꯕ꯭ꯔꯥꯖ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔ ꯍꯪꯂꯛꯏ ꯂꯩꯅꯥ ꯅꯪ ꯍꯟꯗꯛ ꯐꯣꯟ ꯄꯥꯏꯗ꯭ꯔꯕꯣ ꯅꯠꯇ꯭ꯔꯒ ꯌꯥꯗ꯭ꯔꯕꯣ ꯄꯥꯏꯗ꯭ꯔꯦ ꯇꯥꯃꯣꯆꯥꯅ ꯂꯧꯁꯤꯟꯈ꯭ꯔꯦ ꯐꯣꯟꯗꯣ ꯑꯣ ꯑꯩꯅ ꯅꯪ ꯋꯥꯆꯦꯞꯇ ꯑꯣꯟꯂꯥꯏꯟ ꯂꯩꯕ ꯎꯗꯕ ꯀꯨꯏꯔꯦꯅ ꯈꯜꯂꯤꯅꯦ ꯑꯗꯨꯝꯗꯤ ꯌꯦꯡꯕ ꯑꯗꯣ ꯁꯤꯕ꯭ꯔꯥꯖ ꯂꯩꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯀꯔꯤꯅꯣ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯅ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯍꯥꯏꯌꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕꯗ ꯏꯀꯣꯏ ꯀꯣꯏꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯅꯉꯣꯟꯗ ꯀꯧꯕ ꯍꯦꯛꯇ ꯉꯝꯗꯦ ꯅꯐꯝꯗ ꯀꯌꯥꯔꯛꯁꯨ ꯂꯥꯟꯈ꯭ꯔꯦ ꯑꯌꯦꯠꯄꯁꯨ ꯀꯌꯥꯔꯛ ꯑꯣꯏꯈ꯭ꯔꯦ ꯃꯔꯝꯁꯤꯡꯗꯨꯅ ꯏꯕꯥꯅꯤꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁꯤꯕ꯭ꯔꯥꯖꯀ ꯂꯩꯅꯥꯒꯗꯣ ꯑꯣꯏꯗ꯭ꯔꯦ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯅꯪ ꯑꯩ ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯁꯤꯕ꯭ꯔꯥꯖ ꯇꯞꯅ ꯅꯣꯛꯏ ꯀꯩꯁꯨ ꯈꯟꯗꯕ ꯃꯇꯧ ꯅꯨꯄꯥ ꯃꯥꯅ ꯍꯥꯟꯅ ꯎꯠꯂꯛꯇꯨꯅ ꯍꯪꯂꯛꯏ ꯀꯩꯅꯣ ꯍꯪꯅꯤꯡꯂꯤꯗꯣ ꯍꯥꯏꯅꯤꯡꯂꯤꯗꯣ ꯂꯩꯅꯥ ꯍꯟꯗꯛꯇꯤ ꯁꯠ ꯍꯪꯂꯛꯏ ꯅꯪ ꯇꯨꯏꯁꯟ ꯆꯠꯄ ꯍꯧꯔꯕꯣ ꯑꯩꯗꯣ ꯇꯥꯃꯣꯆꯥꯅ ꯑꯝꯇ ꯆꯠꯀꯦ ꯌꯥꯗ꯭ꯔꯦ
ꯐꯣꯟꯁꯨ ꯃꯥꯅ ꯂꯧꯁꯤꯟꯕꯅꯤ ꯁꯤꯝꯗꯨꯁꯨ ꯊꯨꯗꯦꯛꯈ꯭ꯔꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯟꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯁꯤꯕ꯭ꯔꯥꯖ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯏꯕꯥꯅꯤ ꯍꯥꯟꯅꯗꯧꯅ ꯀꯣꯆꯤꯡ ꯄꯨꯟꯅ ꯇꯧꯃꯤꯟꯅꯅꯕ ꯅꯪ ꯇꯥꯃꯣꯆꯥꯒ ꯄꯥꯕꯨꯡꯒꯗ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯁꯤꯕ꯭ꯔꯥꯖ ꯒꯧꯇꯝꯒ ꯐꯠ ꯐꯠ ꯌꯦꯡꯅꯩ ꯑꯃꯔꯣꯝꯗ ꯏꯆꯝ ꯆꯝꯅ ꯈꯟꯗꯣꯛꯂꯒ ꯔꯤꯁꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕꯅꯤꯅ ꯂꯩꯅꯥꯅ ꯍꯥꯏꯔꯤꯗꯣ ꯆꯤꯡꯅꯕꯗꯤ ꯐꯥꯎꯗꯦ ꯑꯗꯨꯕꯨ ꯁꯤꯕ꯭ꯔꯥꯖꯁꯨ ꯃꯥꯒ ꯅꯛꯁꯤꯟꯅꯕ ꯍꯦꯟꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯇꯥꯃꯣꯆꯥꯅ ꯌꯥꯗ꯭ꯔꯤꯗꯣ ꯃꯔꯝ ꯂꯩꯔꯝꯒꯅꯤꯌꯦ ꯑꯩꯅꯦ ꯍꯥꯏꯔ ꯀꯃꯥꯏ ꯌꯥꯗꯣꯏꯅꯣ ꯑꯩꯕꯨꯗꯤ ꯍꯧꯔꯦ ꯀꯣꯆꯤꯡꯗꯣ ꯑꯌꯨꯛꯇꯗꯤ ꯆꯠꯇꯦ ꯅꯨꯃꯤꯗꯥꯡ 2 ꯆꯠꯂꯦ ꯁꯕꯖꯦꯛ 2ꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯒ 2 ꯑꯃꯃꯨꯛ ꯀꯣꯟꯅ ꯇꯧꯅꯤꯌꯦ ꯃꯅꯤꯄꯨꯔꯒꯤ ꯏꯪꯂꯤꯁꯀꯗꯤ ꯇꯧꯔꯔꯣꯏ ꯁꯤꯕ꯭ꯔꯥꯖ ꯅꯪꯅ ꯍꯥꯏꯔꯗꯤ ꯌꯥꯔꯛꯀꯅꯤꯌꯦ ꯇꯥꯃꯣꯆꯥꯁꯦ ꯌꯥꯝ ꯁꯥꯎꯒꯜꯂꯤ ꯑꯩꯅ ꯋꯥ ꯍꯥꯏꯔꯗꯤ ꯑꯗꯣ ꯅꯪꯒ ꯄꯨꯟꯅ ꯆꯠꯅꯕ ꯅꯪ ꯑꯝꯇ ꯍꯥꯏꯌꯨ ꯑꯩ ꯏꯇꯣꯝ ꯆꯠꯀꯦ ꯍꯥꯏꯔꯔꯣꯏꯕ ꯑꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯌꯥꯝꯅꯁꯨ ꯍꯩꯅꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯒꯧꯇꯝꯅ ꯍꯪꯒ꯭ꯌꯥꯎ ꯍꯪꯂꯛꯏ ꯅꯣꯏ ꯇꯥꯃꯣꯆꯥꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯅ ꯇꯧꯕ ꯊꯕꯛꯁꯦ ꯃꯣꯏꯅ ꯌꯥꯝ ꯁꯥꯎꯏ ꯌꯥꯅꯤꯡꯗꯦ ꯉꯥꯛꯇ ꯍꯥꯏ ꯒꯧꯇꯝ ꯁꯤꯕ꯭ꯔꯥꯖꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯅꯪꯁꯨ ꯀꯣꯛ ꯍꯥꯏꯕꯤꯔꯣꯗꯅ ꯂꯩꯅꯥꯒꯤ ꯃꯄꯥꯕꯨꯡꯗ ꯍꯥꯏꯔꯝꯃꯣ ꯍꯧꯖꯤꯛ ꯃꯇꯣꯝ ꯆꯠꯄ ꯇꯜꯂꯦꯅ ꯌꯥꯝ ꯇꯧꯕꯗꯣ ꯂꯩꯅꯥꯒ ꯄꯨꯟꯅ ꯆꯠꯂꯣ ꯅꯪꯁꯨ ꯁꯤꯕ꯭ꯔꯥꯖ ꯇꯨꯃꯤꯟꯅ ꯂꯩ ꯁꯤꯕ꯭ꯔꯥꯖ ꯅꯪ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ ꯕꯕꯥꯅ ꯑꯪꯀꯜꯗꯒꯤ ꯐꯥꯏꯜ ꯑꯃ ꯂꯧꯔꯨꯁꯣꯅ ꯊꯥꯔꯛꯄ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯤ ꯐꯥꯎꯗꯤ ꯕꯕꯥꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯈꯔ ꯅꯣꯂꯦꯖ ꯂꯩꯅꯕꯅ ꯁꯨꯝ ꯈꯪꯖꯤꯟꯕ ꯀꯥꯟꯅꯅꯤꯅ ꯏꯅꯕꯅꯤ ꯑꯪꯀꯜꯅꯁꯨ ꯌꯥꯝ ꯇꯥꯛꯄꯤꯗ ꯍꯧꯖꯤꯛ ꯕꯦꯡꯛꯇꯒꯤꯅꯤ ꯂꯥꯛꯏꯁꯦ ꯄꯩꯁꯥ ꯂꯧꯊꯣꯛꯎꯕ ꯑꯗꯨꯁꯨ ꯊꯤꯜꯂꯛꯄꯅꯤ 12 ꯂꯣꯏꯔꯒ ꯅꯪ ꯃꯦꯗꯤꯀꯦꯜ ꯀꯣꯆꯤꯡ ꯇꯧꯗꯣꯏꯔꯣ ꯁꯤꯕ꯭ꯔꯥꯖ ꯍꯥꯏꯐꯦꯠ ꯈꯜꯂꯒ ꯕꯕꯥꯒꯤ ꯃꯪꯂꯥꯟꯗꯤ ꯕꯤꯖꯤꯅꯦꯁ ꯃꯈꯥ ꯆꯠꯊꯕꯅꯤ ꯃꯥꯒꯤ ꯊꯕꯛꯇ ꯃꯈꯥ ꯇꯥꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯄꯥꯝꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯍꯣꯠꯅꯃꯤꯟꯅꯕ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯦ ꯌꯥꯝ ꯄꯥꯝꯃꯤ ꯇ꯭ꯌꯨꯁꯟꯁꯨ ꯃꯤ ꯑꯃꯒ ꯆꯠꯃꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯖꯩ ꯂꯥꯏꯔꯤꯛ ꯄꯥꯕ ꯊꯕꯛ ꯑꯃ ꯍꯦꯛꯇꯗ ꯏꯇꯣꯝ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕꯅ ꯍꯦꯟꯅ ꯄꯥꯝꯕꯅꯤ ꯅꯪꯒꯁꯨ ꯊꯥꯏꯅꯗꯩ ꯑꯗꯨꯝ ꯄꯨꯜꯂꯛꯏꯗꯨꯅꯤ ꯑꯩꯗꯤ ꯑꯗꯣ ꯅꯪꯗꯤ ꯇꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯈꯪꯗ꯭ꯔꯦꯗ ꯃꯦꯗꯤꯀꯦꯜ ꯀꯣꯆꯤꯡꯗꯣ ꯅꯪꯅ ꯇꯧꯁꯦ ꯍꯥꯏꯔꯗꯤ ꯑꯩ ꯌꯥꯒꯦ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯦ ꯄꯨꯟꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯁꯦ ꯑꯗꯣ 12 ꯂꯣꯏꯔꯀꯥꯟꯗ ꯈꯟꯅꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯌꯨꯝꯗ ꯏꯊꯟ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯍꯣꯏ ꯑꯩ ꯕꯕꯥꯗꯁꯨ ꯍꯥꯏꯔꯒ ꯍꯥꯏꯍꯟꯒꯦ ꯑꯪꯀꯜꯗ ꯇꯥꯃꯣꯆꯥꯗꯁꯨ ꯑꯩ ꯍꯥꯏꯒꯦ ꯑꯗꯣ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯀꯩꯝꯇ ꯆꯥꯗ꯭ꯔꯕꯣ ꯍꯥꯟꯅꯗꯩ ꯄꯤꯛꯁꯜꯂꯦ ꯋꯥꯗꯨ ꯍꯥꯏꯔꯒ ꯁꯤꯕ꯭ꯔꯥꯖ ꯅꯣꯛꯏ ꯅꯣꯛꯅꯤꯡꯗꯕ ꯁꯥꯁꯤꯟꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯈꯨꯝꯃꯤ ꯂꯩꯅꯥꯁꯨ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯋꯥꯍꯪ ꯃꯌꯥꯝꯗꯤ ꯍꯪꯅꯤꯡꯉꯤ ꯁꯤꯕ꯭ꯔꯥꯖ ꯑꯗꯨꯕꯨ ꯉꯝꯗꯦ ꯈꯔ ꯆꯥꯁꯤꯜꯂꯣ ꯅꯥꯖꯔꯛꯁꯅꯤ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯁꯅꯥꯖꯥꯎꯕ ꯊꯣꯛꯂꯛꯇꯕꯅꯤ ꯉꯥꯏꯍꯥꯛ ꯂꯦꯞꯂꯤꯉꯩ ꯇꯥꯟꯖꯥ ꯂꯧꯔꯒ ꯀꯥꯗꯩ ꯊꯣꯔꯛꯂꯒ ꯍꯔꯥꯎ ꯍꯥꯏꯔꯛꯏ ꯏꯆꯥ ꯑꯅꯤꯁꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯁꯥꯟꯅꯧ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗꯁꯨ ꯇꯥꯟꯅꯗꯧꯅꯤꯀꯣ ꯂꯩꯅꯥ ꯁꯤꯕ꯭ꯔꯥꯖꯇ ꯍꯥꯏꯌꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤꯔꯝꯂꯒ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯈ꯭ꯔꯦ ꯃꯌꯨꯝꯗ ꯁꯨꯝ ꯂꯩꯔꯒ ꯀꯅꯥꯝꯇꯒꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯕ ꯂꯩꯕꯗꯨꯗ ꯁꯤꯕ꯭ꯔꯥꯖꯇꯩ ꯃꯇꯦꯡ ꯂꯧꯔꯛꯄꯅꯤ ꯃꯄꯥꯟ ꯄꯨꯊꯣꯛꯂꯗꯤ ꯂꯩꯅꯥ ꯃꯥꯅ ꯄꯥꯎ ꯐꯥꯎꯅꯅꯤꯡꯂꯤꯕ ꯃꯤꯁꯛ ꯊꯤꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ ꯃꯕꯨꯡꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯤꯕ꯭ꯔꯥꯖ ꯁꯤꯖꯤꯟꯅꯔꯛꯄꯅꯤ ꯍꯩꯅꯗꯕ ꯅꯨꯡꯁꯤꯗꯕ ꯃꯥꯏ ꯆꯥꯅꯗꯕ ꯃꯤꯁꯛꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯃꯥꯏꯈꯨꯝ ꯑꯣꯏꯈ꯭ꯔꯦ ꯂꯣꯠꯁꯤꯟꯈ꯭ꯔꯦ ꯁꯤꯕ꯭ꯔꯥꯖꯀꯤ ꯃꯄꯥ ꯐꯥꯎ ꯌꯥꯎꯅ ꯍꯥꯏꯔꯛꯂꯕꯗꯤ ꯌꯥꯗꯕ ꯉꯝꯗ꯭ꯔꯦ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝ ꯑꯅꯤꯗꯣ ꯄꯨꯟꯅ ꯀꯣꯆꯤꯡ ꯇꯧꯃꯤꯟꯅꯔꯝꯕꯗꯣ ꯍꯧꯔꯦ ꯁꯤꯕ꯭ꯔꯥꯖꯅ ꯂꯧꯕꯁꯨ ꯂꯥꯛꯏ ꯊꯤꯟꯁꯨ ꯊꯤꯜꯂꯝꯃꯤ ꯏꯃꯨꯡ ꯑꯅꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯛꯅ ꯂꯣꯏꯅꯕꯅꯤ ꯊꯥꯖꯅꯕꯅꯤ ꯏꯃꯨꯡ ꯑꯃꯒꯨꯝꯅ ꯂꯩꯅꯥ ꯃꯁꯥꯗꯣ ꯈꯔꯗꯤ ꯌꯥꯡꯂꯦ ꯋꯥꯈꯜ ꯏꯄꯛ ꯐꯛꯆꯟꯕꯗꯣ ꯇꯧꯗ꯭ꯔꯦ ꯃꯥꯁꯨ ꯃꯇꯝ ꯈꯔꯗꯤ ꯇꯨꯃꯤꯟꯅ ꯂꯩ ꯇ꯭ꯌꯨꯁꯟꯗꯒꯤ ꯍꯦꯟꯅ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯗꯦ ꯊꯥ 2 ꯁꯨꯖꯤꯟꯈ꯭ꯔꯕꯅꯤ ꯔꯤꯁꯤꯒ ꯄꯥꯎ ꯐꯥꯎꯅꯗꯕꯁꯨ ꯀꯨꯏꯔꯒ ꯅꯤꯡꯁꯤꯡꯕꯒꯤ ꯃꯌꯦꯛ ꯁꯦꯡꯂꯛꯄꯒꯨꯝ ꯇꯧꯏ ꯅꯣꯡꯃꯇ ꯀꯥꯎꯕ ꯂꯩꯇꯦ ꯃꯄꯥꯟ ꯊꯣꯛꯂꯛꯏ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯔꯤꯁꯤꯕꯨ ꯎꯅꯕ ꯐꯪꯗꯕꯁꯦ ꯀꯔꯝꯅꯅꯣ ꯎꯄꯥꯏ ꯁꯨꯛꯂꯩ ꯂꯩꯔꯝꯗꯦ ꯂꯩꯅꯥꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 3 4 ꯐꯥꯎꯕꯒꯤ ꯇ꯭ꯌꯨꯁꯟꯗꯨ ꯂꯣꯏꯔꯒ ꯂꯩꯅꯥ ꯁꯤꯕ꯭ꯔꯥꯖꯅ ꯃꯌꯨꯝ ꯐꯥꯎ ꯊꯤꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯁꯤꯕ꯭ꯔꯥꯖꯅ ꯍꯪꯂꯛꯏ ꯂꯩꯅꯥ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯅꯪ ꯁꯥꯎꯔꯛꯀꯅꯨꯀꯣ ꯂꯩꯅꯥꯁꯨ ꯅꯣꯛꯂꯛꯏ ꯋꯥꯁꯨ ꯍꯥꯏꯗꯅ ꯁꯥꯎꯔꯛꯀꯅꯣꯅ ꯍꯥꯏꯔꯤꯁꯦ ꯁꯥꯎꯗꯕ ꯋꯥ ꯑꯣꯏꯖꯥꯠꯂꯣ ꯁꯤꯕ꯭ꯔꯥꯖꯁꯨ ꯒꯥꯔꯤ ꯊꯧꯅ ꯅꯣꯛꯏ ꯅꯠꯇꯦꯗ
ꯈꯪꯗꯦ ꯅꯪꯅ ꯁꯥꯎꯗꯕ ꯋꯥ ꯑꯃ ꯍꯥꯏꯈꯤꯕꯗꯨꯅ ꯅꯪꯅ ꯁꯥꯎꯔꯛꯂꯗꯕꯩꯗ ꯅꯤꯡꯉꯤ ꯋꯥ ꯍꯥꯏꯕꯗ ꯂꯩꯅꯥ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯃꯨꯛ ꯈꯨꯝꯃꯛꯇ꯭ꯔꯦ ꯑꯩ ꯃꯇꯨꯡ ꯄꯟꯖꯔꯔꯣꯏꯕ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯍꯦꯛꯇ ꯇꯥꯍꯧꯗꯦ ꯍꯥꯏꯔꯣꯏꯗꯕ ꯋꯥꯁꯦ ꯍꯦꯛꯇ ꯍꯥꯏꯗꯣꯛꯈꯤꯕ ꯇꯧꯔꯣꯏꯗꯕ ꯉꯥꯡꯂꯣꯏꯗꯕ ꯍꯦꯛꯇ ꯇꯧꯈꯤꯕ ꯈꯪꯗ꯭ꯔꯦꯅꯦ ꯏꯀꯥꯏꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯪꯂꯦ ꯅꯪꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯁꯨ ꯃꯁꯤꯒꯤ ꯋꯥꯍꯩꯁꯦ ꯍꯥꯏꯔꯦ ꯑꯗꯣ ꯍꯦꯛꯇ ꯉꯝꯗꯦ ꯅꯪꯒ ꯇꯤꯟꯅꯔꯣꯏꯒꯦ ꯍꯥꯏꯕꯁꯦ ꯁꯤꯕ꯭ꯔꯥꯖ ꯂꯣꯏꯅ ꯇꯣꯛꯂꯁꯤꯗ ꯍꯥꯟꯅꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯒꯨꯝꯁꯦ ꯅꯤꯡꯁꯤꯡꯂꯣꯏꯗ ꯑꯗꯣ ꯋꯥ ꯑꯃꯈꯛꯇꯤ ꯍꯪꯒꯦ ꯅꯪ ꯁꯦꯡꯅ ꯈꯨꯝꯃꯨ ꯀꯩꯅꯣ ꯅꯪꯒ ꯕ꯭ꯔꯗꯔ ꯔꯤꯁꯤꯒ ꯅꯈꯣꯏꯅꯤꯒꯤ ꯃꯔꯤꯗ ꯅꯪꯒꯤ ꯏꯃꯨꯡ ꯑꯃꯗꯤ ꯑꯩ ꯏꯁꯥꯅ ꯌꯦꯠꯄ ꯑꯣꯏꯔꯒ ꯅꯈꯣꯏꯅꯤ ꯂꯥꯞꯅꯍꯜꯂꯦ ꯅꯪ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯆꯨꯝꯕ꯭ꯔꯥ ꯐꯥꯎꯅꯗꯦ ꯃꯥꯒꯤ ꯅꯝꯕꯔꯁꯨ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ ꯃꯥꯅ ꯄꯥꯎ ꯐꯥꯎꯔꯛꯅꯕ ꯂꯝꯕꯤꯁꯨ ꯊꯠꯆꯤꯟꯕꯤꯈ꯭ꯔꯦ ꯀꯨꯏꯔꯦ ꯊꯥ 2 ꯍꯦꯜꯂꯦ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯂꯩꯅꯥ ꯐꯪꯁꯟ ꯅꯨꯃꯤꯠꯀꯤ ꯊꯧꯗꯣꯛ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯅ ꯀꯜꯂꯛꯄ ꯍꯦꯟꯃꯟꯈꯤꯕꯅ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯐꯝꯗ ꯍꯥꯏꯃꯟꯗꯅ ꯑꯩ ꯏꯁꯥ ꯏꯊꯟꯇꯁꯨ ꯏꯀꯥꯏꯖꯩ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯩ ꯋꯥꯏ ꯂꯩꯐꯝ ꯈꯪꯗꯦ ꯅꯪꯒꯤ ꯃꯃꯥꯡꯗ ꯐꯥꯎ ꯁꯛꯁꯦ ꯎꯠꯄ ꯑꯩ ꯏꯀꯥꯏꯕ ꯐꯥꯎꯔꯕꯅꯤ ꯅꯈꯣꯏꯅꯤ ꯍꯥꯟꯅꯒꯨꯝ ꯄꯥꯎ ꯐꯥꯎꯅꯅꯕꯗꯣ ꯂꯩꯅꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯈꯨꯝꯖꯩ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯁꯥꯔꯒꯨꯝꯁꯤꯗ ꯁꯤꯕ꯭ꯔꯥꯖ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯂꯦꯝꯅ ꯃꯥꯡꯂꯣꯏ ꯍꯥꯏꯅ ꯑꯩ ꯊꯥꯖꯩ ꯃꯥ ꯀꯩꯁꯨ ꯍꯣꯡꯂꯝꯃꯣꯏꯗ ꯃꯥꯁꯨ ꯑꯩꯅ ꯋꯥꯔꯤꯁꯨꯒꯨꯝ ꯋꯥꯔꯝꯒꯅꯤ ꯁꯣꯏꯗꯅ ꯊꯦꯡꯅꯒꯅꯤ ꯑꯩꯁꯨ ꯉꯥꯏꯈꯤꯅꯤ ꯁꯤꯕ꯭ꯔꯥꯖ ꯂꯩꯅꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯈꯥ ꯇꯥꯕ ꯋꯥ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟ ꯒꯥꯔꯤꯗꯨ ꯊꯧꯔꯤ ꯂꯩꯅꯥꯁꯨ ꯒꯦꯠ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯒ ꯁꯤꯕ꯭ꯔꯥꯖ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯒꯧꯇꯝꯗ ꯀꯣꯜ ꯇꯧꯔꯛꯏ ꯍꯜꯂꯣ ꯄ꯭ꯂꯥꯟ ꯁꯛꯁꯦꯁ ꯁꯦꯡꯉꯕꯣ ꯁꯦꯡꯉꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯅꯦꯛꯁ ꯁ꯭ꯇꯦꯞꯀꯤꯗꯃꯛ ꯀꯣꯛ ꯃꯆꯥ ꯑꯃꯇꯪ ꯊꯥꯗꯕꯤꯒꯗ꯭ꯔꯥ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯑꯉꯥꯎꯕ ꯑꯣꯜꯂꯒ ꯆꯠꯀꯦ ꯇꯧꯔꯝꯕ ꯅꯪ ꯑꯩꯅ ꯀꯟꯕꯤꯕꯒꯤ ꯀꯩꯅꯣꯝꯗꯤ ꯄꯤꯖ ꯌꯥꯕꯅꯤ ꯐꯣꯔꯃꯨꯂꯥ ꯄꯥꯜꯂꯤꯕ ꯃꯌꯥꯝꯗꯨꯒꯤ ꯑꯋꯥꯃꯟ ꯄꯤꯖꯅꯤꯗ ꯀꯩꯅꯣ ꯑꯄꯥꯝꯕ ꯆꯥꯅꯤꯡꯕꯗ ꯈꯨꯠ ꯊꯤꯜꯂꯨ ꯁꯤꯗꯩꯗꯤ ꯑꯩꯁꯨ ꯇꯞꯅ ꯍꯧꯔꯒꯦꯗ ꯏꯕꯣ ꯅꯄꯥꯅ ꯄꯥꯝꯃꯤꯕꯗꯨꯁꯨ ꯊꯨꯡꯍꯜꯂꯨ ꯂꯩꯅꯥ ꯍꯣꯏꯅ ꯄꯥꯝꯃꯤꯁꯦ ꯅꯨꯄꯥ ꯃꯇꯤꯛ ꯆꯥꯕꯅꯤ ꯈꯪꯉꯕ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯊꯕꯛ ꯑꯃ ꯌꯧꯅꯕ ꯇ꯭ꯔꯥꯏ ꯇꯧ ꯄꯤꯛꯀꯦꯔ ꯆꯥꯎꯒꯦꯔ ꯊꯕꯛꯄꯨ ꯇꯧꯔꯗꯤ ꯍꯥꯟꯅ ꯌꯥꯔꯤꯕꯗꯩ ꯑꯃꯨꯛ ꯍꯦꯟꯅ ꯌꯥꯔꯛꯂꯗꯧꯅꯤ ꯅꯣꯏꯅ ꯀꯨꯕ ꯑꯣꯏꯗꯧꯗꯨꯅ ꯍꯣꯏꯗ ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯛꯈꯤꯅꯨ ꯍꯦꯔꯣ ꯑꯃꯗꯣ ꯁꯤꯕꯃꯛꯇꯤ ꯅꯠꯇ꯭ꯔꯦꯀꯣ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯁꯨ ꯁꯥꯎꯅꯔꯒ ꯂꯥꯞꯅꯈꯤꯕꯁꯨ ꯅꯠꯇꯦ ꯀꯅꯥꯅ ꯈꯪꯕ ꯃꯥꯒꯤꯁꯨ ꯀꯣꯛ ꯑꯃꯗꯤ ꯄꯥꯜꯂꯤꯕꯅꯤꯅ ꯁꯤꯖꯤꯟꯅꯔꯝꯒꯅꯤ ꯀꯣꯛꯇꯣ ꯐꯣꯔꯃꯨꯂꯥ ꯐꯖꯕ ꯄꯥꯜꯂꯝꯒꯅꯤ ꯑꯄꯪꯕ ꯅꯨꯄꯥꯗꯤ ꯅꯠꯇꯦꯀꯣ ꯃꯗꯨꯒꯤ ꯁꯦꯅꯤꯌꯔꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯀꯣꯛ ꯊꯥꯗꯔꯛꯑꯣꯅ ꯍꯥꯏꯔꯤꯁꯦ ꯃꯣꯏꯅꯤ ꯄꯥꯎꯁꯨ ꯄꯥꯎ ꯐꯥꯎꯅꯗꯅꯕ ꯀꯔꯝꯅ ꯁꯤꯟꯒꯅꯤ ꯍꯥꯏꯕꯗꯣ ꯄꯥꯎ ꯐꯥꯎꯅꯗꯕ ꯈꯛ ꯅꯠꯇꯦ ꯃꯈꯣꯏꯅꯤ ꯄꯨꯟꯁꯤꯁꯤꯃꯒꯤ ꯃꯁꯛꯄꯨ ꯎꯅꯍꯟꯗꯕ ꯄꯥꯝꯃꯤ ꯉꯥꯏꯉꯝꯗꯦꯗ ꯊꯝꯃꯣ ꯌꯥꯔꯦ ꯑꯩ ꯁꯥꯟꯅꯕ ꯆꯠꯇꯣꯏꯅꯤ ꯅꯈꯨꯠꯇ ꯄꯣꯞ ꯇꯥꯔꯗꯧꯅꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯀꯩ ꯁꯥꯟꯅꯔꯒꯦ ꯑꯃꯨꯛ ꯍꯛꯆꯥꯡꯁꯦ ꯌꯥꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯑꯃꯨꯛ ꯍꯧꯔꯒꯦ ꯖꯤꯝ ꯑꯣꯀꯦ ꯊꯝꯃꯒꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝ ꯍꯟꯖꯤꯜꯂꯦ ꯊꯝꯃꯣ